Russia na Ukraine gi Nongpok Thangba Lamdamda bom top Kapsinkhre makut tungbunaba si bhaksang thengnare. Russia na Ukraine gi Nongpok Thangba Lamdam gi sarukta bom top kapsinduna landa sinkiba chairak asida makut tungbunaraga hatpa si bhaksang sing lairamba thengnare haina official report amagi matungina phongdokle. Irai numita capital kip kamanak nagnaba Bucha town da makut tungbunaraga hatpa si bhaksang sing adu lairamba thengnakhibane. Russia na war crimes athai haibage allegation laki ba chairak ta haidi ba thawong asi thengnakhibani haide. Victim oikraba miyoi adu makut tungbunai aduga makhoi ge mamai mamitta phina punsille makhoi gi machin su punsilamba thengnai asi bhaksang sing adu phangkhibada Russia gi lanmi sing na miyot minei chathai haibadu khudam sangdam phangle haina kip region gi police na ngahan pi ki statement amada phongdokle siraba miyoi sing adu Manakongda Nongmeina kapsilaga hatpage khudam phangi haide. Maragasida Ukraine gi maikei gi report tawkhibada Russia na Kharkiv ta bomb top kapsinduna landa sille. Kharkiv city asi Ukraine gi oina khwaidagi chawbada ani suba leidiba city oiribane. Nongpok Thangba Donbas region da su miyoi ama sire aduga taragani thoirom henbana asokapan nangle. Kharkiv region da oiragliba phibam asi yamna sathiba amadi oire. Aikhoi gi military amadi intelligence na maru oiba technical gi mai pakpa ngamle haina Ukraine gi president Volodymyr Zelensky na television da pikiba statement amada phongdokle. Ukraine gi force na haikibada makoina Ruska Lozova village amukhan na capture tawba ngamle hairiba village ase Kharkiv ki manak nang na leibane. Russia gi troops sing na thani mukki mamangda occupy tawsinduna thamlakhibane. Area adu da leiriba masing yamlava civilian singsu evacuate tawba ngamle haire. Ruska Lozova dagi evacuate tawrakrba masagi chahi kungani suraba Natalia kauba mana phongdokhibada haukiba tha nironggi matam asida aki tujungbagi thawong sing thengnabaga loinana chana thaknabagi polam sing phangdabagi awaba su mayoknai aikhoina arai ba puthoktuna chaminare. Islatine da leiba resident Alexander Skasko na phongdokhibada village asida leiba miyoi taraga manga sire Ukraine gi lanmi singna Slatini gi village ase Russia gi lanmi sing gi makutagi amukhanna handokpa ngamkhibani haire. Russia gi lanmi sing asina ikhoi gi lamdam asida landa silaklaga mara laijadaba nupi angang cha kaya ama hatok pire amadi miyoi million kaya amana leifam chafam leitabadagi lanjenare. Maragasida Pentagon gi spokesman John Kirby na irai numitta phongdokiba wafam amada Ukraine da mangtakliba thawong sing ase yamna pukning nungsiningai oire. Chathariba thawong asi Putin gi phattaba lichat sajat sing adu mayek sengna uthorokle. Russia gi lanmi sing asina war crime lising nipan lom hena chathakibagi khudam changdam phangle haire. Aroi bada tabi di bapum namakpu thagat jare.